ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯃ ꯀꯞꯄ ꯌꯥꯕ ꯃꯈꯩ ꯀꯞꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯀꯞꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯁꯤꯡꯌꯦꯜꯗꯣ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯃꯥꯅꯗ ꯍꯥꯟꯅ ꯍꯧꯕꯅꯤ ꯌꯥꯍꯧꯁꯤ꯫ ꯊꯥꯖꯗꯅ ꯉꯁꯤ ꯃꯁꯜꯅ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯕꯁꯤꯗꯗꯤ ꯃꯕꯨꯡ ꯁꯛꯍꯦꯟꯁꯅ ꯃꯁꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯂꯣꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯜꯒꯤ ꯐꯃꯨꯡ ꯇꯝꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯐꯃꯨꯡ ꯃꯁꯤꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯤꯕꯤ ꯃꯁꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯃꯁꯜꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯄꯤꯔꯔꯣꯏ ꯃꯥ ꯈꯜꯂꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯁꯤꯡꯌꯦꯜꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ꯫ ꯃꯕꯨꯡꯗ ꯇꯞꯅ ꯀꯧꯔꯛꯏ꯫ ꯇꯥꯃꯣꯆꯧ꯫ ꯁꯛꯍꯦꯟꯁꯅ ꯂꯩꯊꯣꯛꯂꯨꯔꯕ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯃꯁꯜꯂꯣꯝꯗ ꯄꯨꯂꯞ ꯂꯩꯁꯤꯜꯂꯛꯏ꯫ ꯇꯥꯃꯣꯆꯧ, ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯉꯜꯂꯤꯗ, ꯇꯨꯝꯈꯣ꯫ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯅꯥꯔꯛꯀꯅꯤ꯫ ꯏꯆꯟꯊꯣꯏ, ꯅꯥꯕ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯁꯅꯥꯗꯣ꯫ ꯁꯤꯡꯌꯦꯜ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟꯗꯨ ꯃꯥꯗꯨꯅ ꯂꯧꯔꯒ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ ꯐꯅ ꯊꯦꯡꯂꯝꯂꯦ꯫ ꯄꯨꯡꯁꯤꯗꯤ ꯀꯩꯅꯣ ꯏꯁꯥ ꯏꯎꯁꯤꯅ ꯄꯨꯛꯇꯦꯛ ꯇꯦꯛꯏꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯒꯦ ꯇꯧꯔꯛꯄꯒ ꯃꯇꯥꯡꯗꯨꯗ ꯎꯔꯛꯏ꯫ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯂꯣꯝꯗ ꯐꯧꯔꯤꯕ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯉꯧꯕꯗꯣ ꯃꯥꯅ ꯉꯔꯥꯡ ꯁꯦꯠꯂꯨꯕꯗꯨꯅꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯅꯝ ꯁꯨꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯐꯧꯔꯤꯕꯅꯤ꯫ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯣꯏꯕꯅꯔꯥ ꯉꯁꯥꯏ ꯃꯈꯩ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕ ꯃꯈꯩ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ, ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯃꯨꯛꯁꯨ ꯃꯔꯤ ꯃꯔꯤ꯫ ꯐꯃꯨꯡ ꯃꯊꯛꯇꯨꯗꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯊꯔꯛꯇꯕ ꯃꯈꯩ ꯃꯁꯥꯗꯨ ꯏꯃꯪ ꯃꯪꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯅ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯃꯤꯀꯨꯞꯁꯤꯗ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩ ꯋꯥꯔꯧꯕ꯭ꯔꯥ, ꯁꯥꯎꯕ꯭ꯔꯥ? ꯑꯁꯨꯛ ꯊꯨꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯔꯝꯂꯅꯤ ꯁꯣꯏꯗꯅ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯁꯥꯎꯕꯅꯤ, ꯑꯗꯨꯅ ꯁꯥꯎꯔꯝꯂꯅꯤ ꯈꯪꯉꯦ꯫ ꯁꯤꯡꯌꯦꯜ ꯃꯈꯣꯜꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯗꯤ ꯁꯤꯟꯊꯔꯤ ꯈꯖꯥꯏ ꯅꯥꯀꯟ ꯑꯅꯤꯗꯨꯗ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯨ ꯇꯩꯊꯣꯛꯇꯦ꯫ ꯅꯨꯄꯤꯗꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯀꯣ꯫ ꯀꯞꯈꯤꯗ꯭ꯔꯅꯦ, ꯀꯞꯈꯤꯁꯤꯔꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤ? ꯍꯥꯏꯔꯝꯕꯅꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯆꯦꯠꯄꯤ ꯑꯣꯏꯔꯒꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ꯫ ꯇꯥꯃꯆꯥ, ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯃꯆꯥꯊꯣꯏꯁꯦ ꯉꯁꯤꯗꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯅꯗꯤ ꯎꯗ꯭ꯔꯦꯀꯣ? ꯁꯤꯡꯌꯦꯜ ꯀꯞꯂꯤꯕꯗꯨ ꯐꯥꯖꯤꯟꯕꯁꯨ ꯃꯥ ꯍꯩꯇꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯑꯇꯣꯞꯄꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯥ ꯄꯥꯈꯠꯂꯤ꯫ ꯇꯥꯍꯟꯅꯤꯡꯗꯦ, ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯤ ꯃꯈꯣꯏꯅ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯋꯥꯅ ꯀꯞꯂꯤ ꯅꯨꯄꯤꯗꯣ꯫ ꯑꯩꯅ ꯀꯞꯂꯁꯨ ꯅꯪꯗꯤ ꯊꯦꯝꯂꯛꯈꯤꯗ꯭ꯔꯦ, ꯑꯩꯅ ꯁꯥꯎꯔꯁꯨ ꯅꯪꯗꯤ ꯂꯛꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯈꯪꯉꯤ, ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯤꯒꯤ ꯋꯥꯍꯟꯕꯅꯣ ꯏꯔꯥꯜꯁꯨ ꯂꯩꯇꯅ ꯑꯩꯕꯨ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯗꯨꯅ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯆꯩꯅꯥ ꯀꯌꯥ ꯄꯤꯔꯕꯁꯨ ꯑꯩ ꯈꯥꯡꯂꯒꯦ꯫ ꯅꯨꯡꯁꯤꯔꯨꯕꯒꯤ ꯆꯩꯅꯥꯁꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯈꯪꯍꯧꯔꯒꯦꯀꯣ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯆꯪꯂꯛꯈꯤꯕꯗꯨꯁꯨ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯆꯜꯒꯤ ꯐꯤꯕꯝꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯄꯥꯈꯠꯅ, ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤꯡꯌꯦꯜ ꯍꯧꯖꯤꯛꯇꯗ ꯃꯅꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯅꯃꯥ꯫ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯣꯠꯈꯤꯗꯣꯏꯅꯣ ꯈꯪꯗꯤꯌꯦ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯅꯃꯥ, ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯅꯝ ꯃꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯍꯜꯂꯤ ꯃꯅꯤꯡ ꯇꯝꯅ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕ ꯃꯆꯜꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨ꯫ ꯁꯤꯡꯌꯦꯜ ꯃꯥꯗꯤ ꯍꯤꯍꯤ ꯀꯞꯇꯨꯅ ꯃꯔꯤ ꯃꯔꯤ ꯍꯥꯏꯗꯣꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯨ꯫ ꯇꯥꯃꯆꯥꯅꯗꯤ ꯑꯩꯁꯦ ꯃꯥꯅꯗꯤ ꯍꯥꯏꯕ ꯏꯟꯕꯤꯌꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨ ꯏꯅꯝꯃ, ꯑꯩꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕ꯭ꯔꯣ? ꯑꯩꯁꯦ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ꯭ꯔꯕ? ꯇꯥꯃꯆꯥꯅ
ꯇꯞꯆꯥꯅ ꯑꯩꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯏꯅꯝꯃ ꯁꯦ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯕ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯗꯨꯅ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯅ ꯍꯥꯏꯔꯝꯃꯒ ꯃꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤ ꯃꯁꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯃꯁꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯤ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯆꯠꯈꯤꯕ ꯃꯥꯒꯤꯗꯃꯛ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯏꯅꯝꯃꯁꯨ ꯈꯪꯏ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯈꯨꯗꯛꯁꯤꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕꯗꯤ ꯏꯅꯝꯃꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨꯅꯦ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨꯀꯣ ꯊꯣꯏꯕꯤ 이나마 마보이나 강독방 감로이 마보니 싱레노 할바니 아이 감가니 아두부 마보 강독방이 아이 감로이 닉싱바 할바시디 가오크라바 까나마고 나오나는 닉싱가다만 아두부 아이기 와카시라기 마보 강독방이 아이 숭강 감로이 이나마 아이 감보이 ꯃꯁꯜꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯈꯪꯏ ꯃꯁꯜꯅ ꯆꯥꯛꯂꯝꯒꯗꯕ ꯄꯨꯝꯕ ꯑꯗꯨꯅ ꯃꯁꯜꯅ ꯅꯤꯡꯂꯤꯕꯗꯨꯗ ꯊꯦꯡꯂꯨꯗ꯭ꯔꯤ ꯕꯦꯝꯃ ꯏꯅꯝꯃ ꯋꯥ ꯍꯪꯒꯦꯀꯣ ꯄꯩꯔꯦꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯦꯜꯂꯛꯎ ꯍꯥꯏꯔꯝꯕ꯭ꯔꯅꯦ ꯁꯤꯡꯒꯦꯜ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯅꯪꯅ ꯉꯁꯥꯏꯗꯩ ꯀꯞꯂꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯎꯔꯝꯗꯣꯏꯅꯤ 마는 누가이런거죠? 이나마 마는 소이드나 우람거죠? 마는 낭보아도 미행리니 낭나 떠리바 본바 마는 로이나 우리바니 로이나 강리바니 마는 해나 와라모이자네 마수 아이금도 와가다고 오이라디 아이 와라수 강라기 이나마 아토파 가나기 맘대수 아이 야와바 이따 올라로 Kanama gimit mangda magi maram gi kaplaro magi haibain bisu lamehan bisu kapset bisu aina loinoi doini nama aina loinoi doini Kangi manamana mabu angang masagum themjin biribadusu khangdabasu natte moina nugai tribadusu mana maram oiraga imung manungbu wahan mapamde khanduna haikri kaplaroi nupi madi ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯥꯏꯕ ꯏꯟꯕꯤꯗ ꯑꯣꯏꯔꯛꯈꯤꯕꯤ ꯁꯤꯡꯉꯦꯜ ꯃꯣꯏꯔꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕ ꯏꯟꯕꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕꯗꯤ ꯎꯊꯣꯛꯇ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯅꯥꯃꯒꯤ ꯃꯤꯠꯃꯥꯡꯗ ꯁꯤꯡꯉꯦꯜ ꯑꯃꯨꯛ ꯀꯞꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯤꯁꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝꯗ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯧꯋꯥꯜꯂꯛꯇ ꯃꯥꯒꯤ ꯇꯝꯆꯥꯅꯤ ꯈꯟ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯤꯔꯤ ꯑꯉꯥꯎꯕꯤꯀꯣ ꯄꯥꯟꯊꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯁꯨ ꯇꯣꯏꯅ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯨꯏ ꯁꯤꯡꯉꯦꯜ ꯃꯥꯅ ꯇꯣꯏꯅ ꯂꯥꯛꯂꯒꯗ ꯄꯥꯟꯊꯣꯏ ꯃꯥꯅꯁꯨ ꯍꯔꯥꯎꯖꯕꯅꯤ ꯅꯨꯡꯉꯥꯏꯖꯕꯅꯤ After few months ꯁꯤꯡꯉꯦꯜ ꯃꯥꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯊꯤꯕ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯍꯧꯔꯝꯃꯤ ꯃꯣꯏꯒꯤ ꯌꯨꯝꯗꯗꯤ ꯇꯧꯍꯟꯗ꯭ꯔꯦ ꯃꯄꯥꯟ ꯈꯔ ꯊꯣꯛꯆꯔꯁꯅꯨ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯔꯝꯃꯤ ꯃꯣꯏ ꯑꯉꯥꯡ 4-5 ꯈꯛ ꯁꯤꯡꯉꯦꯜ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤꯁ ꯅꯪꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯡꯉꯦꯜ ꯑꯉꯥꯡꯗꯨꯅ ꯅꯣꯛꯃꯤ ꯌꯦꯡꯂꯛꯂꯒ ꯅꯪꯁꯨ ꯐꯖꯩꯁꯤꯗꯤ ꯑꯗꯣ ꯃꯤꯁ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯁꯤꯡꯉꯦꯜꯅ ꯏꯔꯩ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯌꯥꯔꯦ ꯑꯉꯥꯡꯅꯅꯦ ꯆꯩ ꯆꯥꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯍꯌꯦꯡꯈꯩ ꯂꯥꯎꯔꯣꯏꯀꯣ ꯏꯔꯩ ꯅꯨꯡꯉꯥꯏꯇꯅ ꯃꯤꯁ ꯑꯩ ꯍꯌꯦꯡꯈꯩ ꯍꯥꯏꯔꯔꯣꯏ ꯃꯔꯝ ꯃꯣꯛꯀꯗꯧꯅꯤꯀꯣ ꯇꯨ ꯁꯤꯁꯦ ꯍꯌꯦꯡ ꯍꯥꯏꯔꯝꯒꯗꯧꯕꯅꯤꯀꯣ ꯅꯣꯏ ꯂꯣꯏꯅꯅꯤꯀꯣ ꯍꯥꯏꯁꯦ ꯍꯣꯏ ꯃꯤꯁ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯁꯤꯡꯉꯦꯜ ꯈꯣꯡꯊꯥꯡꯗꯣ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯇꯨꯡꯂꯣꯝꯗꯩ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯣꯖꯥ ꯁꯤꯡꯉꯦꯜ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯥꯕꯗ ꯈꯪꯉꯤ ꯈꯣꯟꯖꯦꯜꯗꯨ ꯆꯤꯡꯈꯩꯂꯦꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯤꯡꯈꯩꯂꯦꯝꯕ ꯁꯤꯡꯉꯦꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯣꯖꯥ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤ ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯌꯥꯔꯣꯏ ꯑꯩ ꯊꯤꯟꯗꯣꯏꯅꯤ ꯌꯥꯔꯅꯤ ꯌꯦꯃꯤ ꯌꯥꯔꯣꯏꯗꯤ ꯀꯣꯛ ꯌꯥꯔꯣꯏꯗꯅ ꯅꯊꯧ ꯂꯩꯇꯦ
ꯊꯤꯜꯂꯅꯤꯗꯤ ꯑꯩꯗꯤ ꯊꯤꯜꯂꯅꯤ ꯁꯤꯡꯌꯜ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯆꯤꯡꯈꯩꯂꯦꯝꯕꯁꯨ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯣꯖꯥ ꯅꯪ ꯇꯨꯏꯁꯟꯁꯤ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯔꯒ ꯀꯌꯥꯗ ꯂꯣꯏꯔꯤꯅꯣ 2:30 to 3:30 ꯌꯨꯝꯗꯒꯤꯗꯤ ꯄꯨꯡ ꯀꯌꯥꯗꯩ ꯊꯣꯔꯛꯄ 2:20 ꯀꯩꯅꯣ ꯅꯣꯏ ꯌꯨꯝꯗꯒꯤꯅ ꯑꯁꯤꯐꯥꯎ ꯆꯠꯄꯗ 10 minutes ꯆꯪꯕ꯭ꯔꯣ ꯁꯤꯡꯌꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯕ ꯃꯇꯨꯡ ꯂꯦꯝꯕ ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯉꯥꯏꯕꯤꯔꯝꯒꯅꯨ ꯀꯩꯒꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯉꯥꯏꯅꯤ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯋꯥ ꯂꯧꯗꯦ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯉꯥꯏꯕꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯏꯁꯨ ꯉꯥꯏꯔꯝꯒꯅꯨ ꯅꯊꯧ ꯂꯩꯇꯦ ꯌꯥꯔꯦ ꯄꯦꯠ ꯉꯥꯡ ꯂꯩꯔꯅꯨ ꯅꯌꯨꯝ ꯌꯧꯔꯦ ꯆꯪꯍꯧꯔꯣꯀꯣ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯑꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩꯂꯦꯝꯕꯗꯨ ꯆꯦꯟꯈ꯭ꯔꯦ ꯁꯤꯡꯌꯜ ꯃꯄꯤꯔ ꯆꯦꯟꯅ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯍꯧꯔꯤ ꯂꯦꯝꯕ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯑꯗꯨꯛ ꯑꯅꯝ ꯀꯟꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯥꯟꯅꯕ ꯃꯇꯝ ꯎꯠꯂꯤꯁꯦ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯊꯣꯛꯄꯁꯨ ꯑꯩ ꯉꯝꯗꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯏ ꯉꯥꯛꯄꯁꯨ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯏꯅꯥꯛꯇꯒꯤ ꯅꯪꯁꯤ ꯇꯥꯝꯈ꯭ꯔꯕ ꯁꯤꯡꯌꯜ ꯃꯥꯅ ꯐꯅ ꯉꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯁꯨ ꯆꯤꯡꯈꯩꯂꯦꯝꯕ ꯃꯥꯅ ꯑꯅꯝ ꯀꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯝ ꯁꯦꯟꯅꯖꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯁꯤꯡꯌꯜꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯉꯁꯤꯗꯤ ꯉꯥꯏꯔꯝꯗ꯭ꯔꯦ ꯋꯥꯏ ꯁꯪꯂꯦ ꯈꯟꯗꯨꯅ ꯁꯣꯔ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯒꯝꯒꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯩ ꯈꯪꯍꯜꯂꯛꯏ ꯌꯥ ꯁꯤꯡꯌꯜ ꯃꯁꯥꯗꯣ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯏꯃꯥ ꯍꯤꯡꯆꯥꯕ ꯂꯦꯝꯕ ꯃꯥꯗꯤ ꯄꯨꯛꯂꯤ ꯄꯥꯏ ꯃꯈꯩ ꯅꯣꯛꯇꯨꯅ ꯈꯪꯕꯤꯒꯦ ꯇꯧꯏ ꯑꯁꯤꯕꯨ ꯑꯣꯖꯥꯅꯤ ꯃꯤꯍꯨꯜ ꯃꯇꯥꯁꯤꯒ ꯁꯤꯡꯌꯜ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯒꯨꯝ ꯃꯄꯤꯔ ꯆꯦꯟꯅ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯩ ꯂꯦꯝꯕ ꯉꯛꯆꯥꯅꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯥꯟꯅꯔꯝꯃꯤꯁꯤꯕꯣ ꯀꯅꯥꯒ ꯅꯪꯒ ꯑꯩꯒꯤꯗꯤ ꯀꯅꯥꯒ ꯃꯥꯟꯅꯩꯕ ꯁꯤꯡꯌꯜ ꯅꯨꯡꯉꯥꯏꯇꯅ ꯇꯥꯝꯆꯥꯒ ꯂꯦꯝꯕ ꯃꯥꯁꯨ ꯂꯥꯡꯇꯛꯅ ꯃꯇꯧ ꯇꯥꯡꯂꯛꯏ ꯇꯥꯝꯆꯥ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯅꯣꯡꯃ ꯑꯩ ꯐꯖꯅ ꯂꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯌꯜ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯤꯡꯌꯜ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯆꯤꯡꯈꯩꯂꯦꯝꯕꯅ ꯊꯤꯜꯂꯛꯇ꯭ꯔꯦ ꯂꯩꯍꯧꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯃꯐꯝꯗꯨꯃꯛꯇꯗ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯁꯤꯡꯌꯜ ꯃꯥꯅ ꯎꯠꯂꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯇꯝꯆꯥ ꯍꯥꯏꯕ ꯃꯤꯁꯛꯇꯨꯅ ꯀꯅꯥꯅꯣ ꯈꯟꯕꯗ ꯃꯥ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯍꯤꯡꯗꯣ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯌꯜ ꯃꯥꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯊꯣꯛꯂꯤꯕ ꯊꯥ ꯊꯧꯋꯥꯟꯗꯨꯗꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯁꯤꯠꯂꯤꯕ ꯃꯄꯥꯜꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥ ꯄꯨꯝꯕ ꯌꯩꯍꯜꯂꯔꯤ ꯍꯧꯖꯤꯛꯇꯗ ꯈꯔ ꯏꯪꯊꯔꯛꯏ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ ꯏꯪꯊꯕꯒꯨꯝꯁꯨ ꯐꯥꯎꯏ ꯁꯤꯡꯌꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕꯒꯨꯝ ꯉꯁꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯔꯤ ꯃꯥꯁꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯐꯥꯒꯤꯁꯨ ꯌꯥꯝ ꯇꯧꯒꯜꯂꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯂꯛꯅꯩ ꯑꯗꯣ ꯇꯥꯝꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯡꯂꯤꯕ ꯅꯪꯒꯤ ꯄꯤꯗꯥꯁꯤꯗꯤ ꯇꯥꯝꯆꯥ ꯈꯛꯀꯤꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯄꯤꯔꯣꯏꯌꯦ ꯇꯥꯝꯆꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗꯁꯨ ꯄꯣꯏꯔꯩ ꯃꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯃꯔꯤ ꯃꯔꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯂꯣꯏꯅꯔꯛꯄꯅꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯇꯥꯝꯆꯥ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯁꯨꯛꯉꯝ ꯉꯝꯍꯟꯗ꯭ꯔꯤꯁꯤꯕꯨ ꯀꯟꯃꯜ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯀꯟꯃꯜ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯦꯝꯕ ꯃꯥꯅ ꯑꯣꯏꯍꯧꯔꯤꯕ ꯃꯇꯧ ꯄꯨꯝꯕꯁꯨ ꯂꯦꯝꯕ ꯅꯪꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯑꯩꯒꯤ ꯇꯥꯝꯆꯥꯒꯤ ꯁꯥꯌꯣꯜꯂ ꯅꯠꯇꯦ ꯑꯩꯒꯤ ꯇꯥꯝꯆꯥꯗꯤ ꯆꯠꯈ꯭ꯔꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯑꯩꯒꯤ ꯇꯥꯝꯆꯥ ꯅꯠꯇꯦ ꯍꯦ ꯊꯃꯣꯏ
ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯝꯆꯥ ꯈꯛꯀꯤ ꯈꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯐꯤꯗꯥꯕꯨ ꯂꯝꯂꯥꯟꯕ ꯃꯉꯣꯟꯗ ꯑꯃꯨꯛ ꯄꯤꯒꯦ ꯍꯣꯠꯅꯔꯤꯕ? ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤ ꯃꯈꯩ ꯑꯩꯅ ꯑꯣꯏꯊꯣꯛꯍꯜꯂꯣ. ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯤ. ꯇꯝꯆꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩꯒꯤ ꯏꯇꯧꯁꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯑꯩꯇꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯕꯁꯤ ꯅꯠꯇꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯝ ꯂꯦꯜꯂꯤ? ꯀꯔꯝ ꯇꯧꯒꯦ ꯍꯪꯂꯛꯂꯔꯣꯏꯀꯣ? ꯅꯪꯅ ꯑꯩꯕꯨ ꯀꯔꯝ ꯂꯦꯜꯂꯤ ꯅꯣꯡꯃꯇꯁꯨ ꯍꯪꯕꯤꯔꯛꯂꯔꯣꯏꯀꯣ? ꯅꯪꯗꯤ ꯏꯅꯥꯛꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ? ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯃꯈꯣꯟꯗꯨꯗ ꯁꯤꯡꯒꯜ ꯃꯥꯒꯤ ꯑꯁꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ. ꯁꯤꯡꯒꯜ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯂꯒ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ. ꯀꯅꯥꯕꯨ ꯑꯣꯏꯔꯕꯅꯣ ꯈꯟ ꯁꯤꯡꯒꯜ ꯀꯞꯅꯤꯡꯂꯝꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯐꯦꯠ ꯊꯝꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ꯭ꯔꯥ ꯇꯥꯔꯤ. ꯐꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯂꯨꯝꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ, "ꯑꯣꯖꯥ." ꯁꯤꯡꯒꯜ ꯐꯥꯖꯤꯜꯂꯝꯕ ꯄꯨꯝꯕ ꯉꯝꯂꯛꯇ꯭ꯔꯕꯒꯨꯝ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯁꯨꯁꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. "ꯑꯣꯖꯥ, ꯀꯩꯗꯧꯔꯒꯦ?" ꯅꯪ ꯀꯩꯒꯤ ꯀꯣꯜ ꯇꯧꯔꯛꯏꯅꯣ? ꯂꯦꯝꯕ ꯃꯥꯒꯤ ꯍꯧꯅꯕꯗꯤ ꯇꯧꯔꯛꯏ. "ꯀꯣꯜ ꯇꯧꯔꯛꯄ ꯀꯥꯏꯁꯦ ꯌꯥꯝ ꯌꯥꯗ꯭ꯔꯕꯕ? ꯇꯧꯔꯛꯍꯟꯅꯤꯡꯗ꯭ꯔꯤꯔꯣ? ꯑꯗꯨꯏꯁꯨ ꯅꯋꯥ ꯂꯧꯗꯦ. ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯝꯁꯨ ꯁꯦꯟꯅꯅꯤ. ꯅꯪꯅ ꯁꯥꯎꯔꯁꯨ ꯍꯥꯠꯂꯁꯨ ꯎꯄꯥꯏ ꯂꯩꯇꯦ." ꯁꯤꯡꯒꯜ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯈꯨꯝꯂꯛꯇ ꯃꯆꯤꯟ ꯃꯆꯥꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯃꯈꯣꯜ ꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯖꯩ. ꯂꯦꯝꯕꯅꯁꯨ ꯇꯥꯔꯗꯨꯅ, "ꯑꯣꯖꯥ, ꯅꯪ ꯀꯞꯄꯤꯔꯣ?" ꯁꯤꯡꯒꯜ ꯃꯄꯤꯁꯤꯡꯗꯨ ꯐꯠ ꯐꯠꯀ ꯅꯥꯟꯊꯣꯛꯂꯒ ꯃꯅꯥꯇꯣꯟꯒ ꯏꯐꯨꯟ ꯐꯨꯟꯈꯩ ꯆꯤꯡꯈꯠꯂꯤ. ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯞꯇꯦꯗ." "ꯀꯞꯇ꯭ꯔ ꯀꯔꯤꯒꯤ ꯊꯨ ꯆꯤꯡꯈꯠꯂꯤꯅꯣ? ꯑꯣꯖꯥ, ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯀꯥꯏꯗ꯭ꯔꯗꯤ ꯍꯥꯏꯌꯨ." "ꯍꯣꯏ, ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ." ꯁꯤꯡꯒꯜ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯀꯞꯂꯤ. ꯂꯦꯝꯕ ꯃꯈꯥ ꯇꯥꯔꯛꯏ. "ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯍꯪꯕꯤꯔꯣꯏꯗ." ꯁꯤꯡꯒꯜ ꯇꯞꯅ, "ꯑꯗꯨꯒꯤ ꯅꯠꯇꯦ." "ꯑꯗꯨꯗꯤ ꯀꯩꯒꯤ?" ꯁꯤꯡꯒꯜ ꯍꯦꯟꯅ ꯑꯗꯨꯝ ꯍꯤ ꯀꯞꯊꯣꯔꯛꯏ. ꯑꯗꯨꯒ ꯇꯞꯅ, "ꯉꯁꯤꯗꯤ ꯃꯥ ꯌꯥꯝ ꯃꯤꯁ ꯇꯧꯏ. ꯑꯩꯅ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯁꯨ ꯁꯨꯛꯉꯝ ꯉꯝꯍꯟꯗꯕ. ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯞꯀꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦ. ꯑꯩ ꯌꯥꯝ ꯋꯥꯏ ꯂꯦꯝꯕ, ꯑꯩ ꯌꯥꯝ ꯋꯥꯏ." ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ, "ꯃꯥ ꯍꯥꯏꯕꯗꯤ?" "ꯇꯝꯆꯥ." ꯇꯥꯈ꯭ꯔꯦ. ꯇꯝꯆꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯁꯤꯡꯒꯜ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯈ꯭ꯔꯦ. ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯇꯥꯔꯦ ꯑꯃꯨꯛ ꯃꯤꯀꯨꯞꯁꯤꯗ ꯂꯦꯝꯕ ꯈꯣꯟꯖꯦꯜ ꯇꯞꯊꯅ, "ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯗ ꯀꯥꯏꯗ꯭ꯔꯗꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣ. ꯃꯥ ꯀꯩꯗꯧꯈ꯭ꯔꯒꯦ?" ꯁꯤꯡꯒꯜ ꯃꯄꯤ ꯁꯤꯟꯊꯅ, "ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯗ, ꯑꯩꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏꯁꯤꯒꯤ ꯅꯤꯡꯉꯥꯏꯕꯨ ꯊꯤꯕꯤꯔꯝꯕ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯔꯝꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯃꯥ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯦ." ꯂꯦꯝꯕ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯅꯨꯄꯤ ꯃꯥꯕꯨꯗꯤ. "ꯐꯔꯦꯁꯦ, ꯇꯣ ꯐꯖꯅ ꯄꯣꯊꯥꯔꯣ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯒꯦ. ꯂꯤꯔꯣꯏꯗ꯭ꯔꯣ?" "ꯑꯩ ꯂꯤꯒꯦ." "ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ. ꯇꯨꯝꯊꯣꯛꯑꯣꯀꯣ." "ꯅꯪꯁꯨ ꯄꯣꯊꯥꯔꯣ." "ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ. ꯄꯣꯊꯥꯔꯣ." "ꯍꯣꯏ, ꯑꯗꯣ ꯐꯣꯟꯁꯤ ꯊꯝꯃꯗꯣꯏꯔꯣ?" ꯊꯝꯈꯤꯅꯨ, ꯑꯗꯨꯝ ꯄꯥꯏꯒꯦ. ꯇꯅꯤꯛ ꯍꯣꯜꯂꯤꯕ ꯅꯪꯒꯤ ꯁꯣꯔꯒꯤ ꯃꯈꯣꯜꯗꯣ ꯑꯍꯤꯡꯁꯤꯃꯗꯤ ꯇꯥꯖꯒꯦ. ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯇꯨꯝꯊꯅꯕ ꯊꯦꯝꯃꯨꯀꯣ." ꯁꯤꯡꯒꯜ ꯇꯞꯅ, ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯀꯣꯜ ꯄꯥꯏꯅꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫